Ladiba government sing che ekoi pendre adana ekoi praja singna pami posi tobiu haibda tobungam da bagine bela ai poche swagi singnari ba thori si singnaba matamda government ngam ki gedura praja ngam gedura habse ngasi ngarangit lauthuroi ba ekoi gi total shutdown da ngasi nini chanba numit ta kari tho udon khangde ngarang bauti ekoi praja miyamna lauthuroi ba shutdown se pulupna support tor ngam ga chaleba sumaina tapna tapna su ngam ga chalpa mangani dagi taruk ni tare ni aduna education sector da natrage any port sector khudimukta sum fail o chalpa poche sum lagadi masi poche praja ngam makanda lengak chasan laibagi kanadaba lengak chasan muthatpagi phim da lakpai phim da ju laoi haningai lekte swaida aduna people's government aruga democracy levak ni elected mayam sing che kon election toruga voters sing na khallagi ni praja sing na habse kauruga lei taragadi ngamdragadi masana surrender to haibase kon resign to haiba surrender to chamane ba makhoi je masagi pot masagi sasan administration mayam dung ngamdre aduga natraga ngamaroi habigi potu dagi ekoi te sengna mamang da ekoi che sengna center gi union gi duty amoina constitution gi provision article 352 ding 360 fau to yariba emergency gi provision mayam da when state amana magi administration magi constitutional machinery breakdown to administration fail oraba do tagadi it shall be the duty of the union to protect a state to run a state have posi yauri bane sigi posi laibine still is going to jiksi laiba government lengak si mapung phaba lengak am oide maming tagi ngaiba sapi thara chapaju dum mali aruga satrang board sina praja miyam no orga mathak laiba satrang gi maru mayam dana government gi opposition ruling no orga thang isina kana khangde ko gi chess board mathak laiba satrang maru mayam je kana thang ino khangde haiba board ne muji lai je siga samana na ekoi no jik chiu still ekoi na security advisors si lok thu e haiba board laitabani na still article 355 se lairaga lai adana article 356 lok thu e haiba dani constitution gi provision matung ina proclamation ama president of india na article 356 clause 2 gi matung ina thu akanda khuduk lok thok ki bataraga so haujik maduga taina bada conjunctional period na thamba ekoi gi masagi state sida ekoi masana function to bungam da as and when required is union state government gi matak state gi subject to khosal laga thabak to yaba gi pot tham gi haiba taragadi hojiki article 355 su mathau taba pot am laibne madu thamjalaga tawbudunu oibra ngasi di state forces laina central paramilitary forces singna lambi da ambulance kangde ama kangde thatna khotana tawraga even camera thugai dana tawba pot arigi even mi makhut chalaba mi do faraga chingaga lambi da chatpagi pot ekoi oidaba taidaba mayam ama handaki pot urpa horiba sigi pot mayam sina makoi khulai pai haiba su makoi na paiba khulai mayam duna adum yamna pulap oina wahata kapaga hatpasu yaba nateba thana jalawala ba ki tawgiba pot ki pot tarakaniba hojik modern da du tarok tarakani mo toy mayam du pulup kachu hingoyeba ko adana ekoi tongan ba hojikti protester mayam cso mayam nasu solagan tongan mayam ama laura kanda madugi ayaba yadaba united nations kari piri habi posu tolok pa horiba swais de ekoi na mayam no khanbe yai lalhobagi nataga lalhobune injil laga ekoi kuki ki kamu tholai sumaina valley gi sing thola abra kana interpretation halakpa yai nate masigi pot sida ekoi ngasi laura iba ko mayam se UN da ekoi kari haina lei state amagi manung da state ekoi country mayam se ekoi international gi kano da state haina state country amom se lawi adum mogi iba pot ko da state amasi state amana lauchal laga thamgi pot nataga ekoi merger ni annexation to 1949 ni lei manipur gi lei ba hana gi status to pre merger status le hen bi haina ngasi laura isi kai gino da ekoi mapung fana ekoi gi merger agreement gi manung da oigera nataga madu yanaraga tawgi pot orsu constitution gi provision da safeguard ekoi lei pot phang da bagi chawdana laura ibne ba swai de koina lal horiba le mayum thado oga masi narak nong song marak nataga manipur gi wang manung da operate tor mayam duga ekoi khulai paimin raga lal horoge habi wafam na teba ekoi chinna nataga kolom nataga khulai na tawan makhanda lal hauba lanjang mayam singi tawan lan ngasi koina thengnari sigi thengnari masa gi magi jurisdiction nanthok na rakwa haidok na rakwa amana ma usinar taba the professional yengchana go pot lak taragani masi hena achoba marik te me jaw gi hoju tagani aduna singma pot mayam singida hujiki interpretation da koina hanba matam da club organization mera paibi lekai gi unit gi mayam jena yorok pa haibsti lekai singida ngasidi adumba protest over thoko mayam singse mayam ne ta haina bibi yawi thina thabak laitaba mathau laitaba dong ubiba madu lali makhoi singchina ni ngasi imaleba iramdam ifruk izati kannabagi ahama thulai se lawgadabani adu mayam dugi marakta wakhal phadaba ngamdaba gyan tadaba wakal puning phadaba ngamdaba achumran khangdaba yorok khradana chengring amana chengko mamang thu hai poto yawbo wani aruga ta seng haragadi ai amaga thamjage swaida inakara kunba paisa paiba wata padaba chenjau paiba imung manungi masa masu kayana ngasi gi manipur ga issue crisis singi aruga protesting da tholok khrabage tholok yarong gani
masing kiyam yaamge percentage zaiba question ama lai swaidadi yumda chaba phangdaba chara henba awaba punsigi adugumba kham thengna waba mayoknaba imung manungdagi tholokpa masa masu mayam amana imala laibak iramdam ifrup tungi jati gi mirol gi ikoi khandaba yadena tholaga thawai thadana punsi pikhamna dana ikoi miyam gi damakta kathoktan lakpasi makhoina masing yami haijabane na haise aduna ngasidi manipur se adugumba makuda yam phajaba adu manungda yawtraba ahoba economically down oreba ikoi khangde mi khangde loina oire ena aina ngasai mamang ram tamjakhi maina oira abanina aikoi hujikti mipum khudimak se maximum samada 80-90% matakta tholokpa matam do soina oishila en akshela e oira ani swai matamda swaida civil society organization gi nadraga atopa pot amagi influence nadraga makoina koktu ina thokpana taba matomda tholakpa gi pot ama lakpa se koi sana thaknaba pot phok leisalaktaba aragi hingbagi kanole ratragadi sirisu ya en tholokpa matam do Kiran mar